ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤ ꯐꯣꯜ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝ ꯅꯧꯖꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ngasisu pungpham asida thamjari matamgi wafam amadi ngasige rasi phal mahosagumna ahanbada lokhatjari matamgi wafam Taminasi lo labor state oihansi haiba pandamdagi lautok saba matamgi wafam Aranba amadi minamba ngaktana yumpham oiraga thabak tawriba narco terrorist kambuda amadi charam chatchat pasing oiriba kuki zo singbo kangkhatpagi mawongda India gi ngasi lengak asina tha taraga nithoi helaba manipur lan asibo lan khambada kanglon kaibagi mawong asimak ngasigi Manipur gi yelhomi chimmi tamisingi angang phawbana loina ikhangda khanglamgani haiba yaraba matam asi phawbada India gi center lengakna tasin usinadana ngasi phawba leiriba asimakti state asigi yelhomi chimmi tamisingi oina yamna laibak thibagi matam oiri haibada langadaba mandre India gi lenga ki su chatnabagi ground rule thugaire khanglaba kuki lalho wasingbo Sanglaba tha taraga nithoi helaba matam phawba kaw thabagum thaduna thamli haibase lamdam asigi yelhomi singmi tamisingna khanglabasu kari maramgi India lengakna khangna khangsinna tabagi thawong asi tha taraga nithoi helaba matam asi phawbada sathaduna leiriba asigi maram karigino haibana lamdam asigi miyamna hangnarakpa asisu chahi ama helabani haiba yai Asigumba matam asida kuki jo singna logi wangmada lenga ki athingbagi mayokta thabak tawbasu leptabagi mami chauna taraba matam asida lo leiri haiba khangna state lengakna thabak tawbada India gi lanmi sing maru oina Assam Rifles na state lenga ki DC bu ikai khumnadabagi mami tabagi thawong tawbasingi manungda Manipur River da Sakpi Karonga Churasanpur Phaunaba Thong Sabagi Athingba Leina Kuki Singna Makhatana Thong Sabagi Thabak Sathabada Thong Saphamga Naknana Leiriba Assam Rifles na Usinadabagi Thawong Chethabagi Pau Tarakliba Asina Mayak Sengna India gi Lanmi Singna Aranba Tawba Logi Wangmada Thabak Tawba Kuki Singbu Laksindabagi Thawong Asimakti Manipur lenga ki oina yamna laibak thibani Nakal Amaromda Ngasidagi sahi kharagi mamangdagi Manipur gi singi lamsing maru oina kuki singi khul singa samnaba lambi sing kuki jo singna sembagi thabak tawkhiba sing asida Manipur lengakna ayaba pirabra natragana lengaki ayaba yaudana makhoigi aningba apambagi matung ina lambi thong semkhibara haibagi wahang sing lakpada matamdugi lengak ngasidi amadi ngasigi lengakna Lengaki ayaba yauraga lengaki yathang yauraga sem sagadabani haibagi thabak amata paikhal howdabara haiba wahang sing hangningai oirakli Nakal amaromdana kuki singna logi wangmada lambi thong sem sabagi thabak tawbada state lengak na thingbada central lengak khanghan khidaba aduga makhoina lambi thong sem sabada sangliba senfam asina karamba kanadagi selna puthoklaga sem saribano Amaromda maram sadana sel sangna thabak tawriba sel sing adu kadai degi selna thabak tawribano haibasing lengaki mari leinaba dipamena mari makhong thizil howtabagi mami tabagi mawong leibagum tawbagi ahobasing kayamuk state lengakta leirabra natragana mafam saba center lengaki phandagi sem saribra haibagi mari makhong thido howtabagi maramna ngasi kuki singna logi wangmada tawning bata tawrak padagi hainabi ama oina lengaki athingbagi mayokta lambi thong sem sabi thabak tawrakpa manbagi mami tabagum tawriba si matungda makhatana tawba yade khangnanaba lengak leiri khanghan bada state force khakta natana central forcing so saru ya phamthoi
Madu natrabadi ngasigi lo leitaba kuki singi khul sing oina laikhiba tarabadi ngasi thokliba thodok asidagi henba saramchat ngaramchat ki thabak sing setharakpa yai khali maram maduna Manipur gi tampaki lamda satnariba lenga kilo asi kuki singi khul sing dasu sana hananaba ngasigi state lengak amadi center lengak na sindrabadi yelhomi singmi tamigi apun balup amana makhal makha kya gi khongjang sangsilakpa yabagi oithokpa laibagum tauri haiba wafam ngasigi matamatam gi wafam da thamjari Mathangda amuk tamina se IM gi wafam achumba oirabadi kari firep lawgadori bage Kangla pau pau se dagi lawthok saba matam gi wafam Manipur da chin kuki narco terrorist singna mamang sahi gi me ahum dagi khanghaudana landarak tuna mitei miyam hatpagi thabak sing leptana satharakhiba chahi ama helaba phauba waroisin purakpa ngamdabadagi Loikham naidaba lanthok oiri India government ki maikaidagi wathok asigi waroisin puraknanaba akhanaba thorang thausil hauzik phawbagi oina uba phangdri hauzik pangthokliba lok sabha gi election matungda manipur gi wathok loisinanaba honagani haiba sina taklibadi India government na manipur gi hauzik thokliba wathok asi lumna lawde wathok asigi marumda political gi oiba karigumba aronba agenda ama leirabara haibasini India Myanmar romdagi logi wangmada India Manipur gi ngamkhai manungda huran lonada sanglakhiba chinkuki jo narco terrorist khuzo kharana laiba asigi security da singnaduna mitei miyam hatpa yumkai mai thaduna kham thengba terrorism sathabada India government na makhoibu laksanaba honadaba simakna wathok asigi marumda karigumba aronba khara leire haibada haimanba thoklaroi India government ki thoksilda miyamna chingnaba amadi pendaba leiringe gi serakta loikham naidaba pistok chathariba nagala holof NNCN IM gi maikidagi India government ki mathakta maral siduna wafam kaya phongdorakhiba asina achumba oirabadi Manipur gi miyamna apunbagi saktam amadi punsi ngak senaba mikupna humsingna leiba mathautai NNCN IM na India government ki mathakta maral sirak liba wafam singdi Indian Security Force na kuki militant KNA B amasung PDF sing sizinaduna Manipur da proxy war sathari Phayang da leiba KNA B gi bomb sapam Indian Army singna ngak senduna leidi haina NNCN GPR gi Ministry of Information and Publicity gi cherol amana phongdokli Serol asina makha taribadi Manipur da hauzik mitei amasung kuki jo furup singi marakta yamna chauna ungkhatna duna hatna sunaba amasung furup animaki maikaida mishi mina asok apan nangli NNCN gi maikaidagi irang asi hek haubadagi maikai animakta yauksen batawdana lakhibani adubo NIA gi maikaidagi mitei kuki jogi irang asida NNCN bo maral siraktuna mitei gi revolutionary group singda phongna mateng pangi haiduna aranba maral sirakhi Assam Rifles amasung Pera Regiment na kuki militant group singda phongna mateng pangduna IM gi mathakta thabak tawri Assam Rifles amasung Pera troop singi marakta KNA B ga loktuna duna thabak tawri haibasidi yamna mayek senglabani Masida natana hairak libadi ngamkhai paring da leiriba Assam Rifles Territorial Army amasung Pera Regiment sing asina kuki militant sing na sathok sasin tawbada kari su haidana leiri Assam Rifles na ngamkhai paring da kuki militant sing bo truck gari sing da hablaga khunja sing na puduna chatpa khunja sing na uri Indian Security Force sing amasung kuki militant sing da yamna achetpa Mari thamnaraga thabak tawri haibasi oiriba phibam asina takle haiba wafam kaya phongdok lakhiba asina
achumba oirabadi wathok asigi matangda Manipur gi miyamna India government ki mathakta chingnaba amadi langtaknaba wafam kaya leirakhiba adu achumbani haina lauba tarabadi state lengak amadi miyamna kari firep laugadoriba ke haibasini ngamkhai lana sanglakhiba illegal immigrant sin kuki jo narco terrorist singna India gi aroiba border state Manipur da landaduna apun bagi saktamda singnaduna kuki singi to khaiba leibak ama semgani haiduna war crime sathaduna bloodshed sathariba asida India government na lumna natraga haksina longdaba amadi central forcing na landarakli basingbu ngak senuna thamliba asigi chairakta NNCN IM ki maikidagi India government ki thosal ki mayokta Wapham kya phongdorakhiba asina Manipur gi miyamna apunbagi saktam ngaknaba amadi landarakhiba sing maithiba pinanaba amatangairaba pambaidi Greater Manipur semnanabagidamag sem sapam thoktabra haibadu nainafam thoi haiba wafam matam gi wafam gi makha tarakpada thamjari Thagasari mayam pumnamak makha tarak pasidi ngasigi Rashi Phal amung mayam puna yengminasi ngasigi Rashi Phal da adom gi kari daw yaba yadaba amuk puna yengminasi mayam YouTube live ta leibiriba madi Facebook page ta leibiriba wahong radio gi kuthang na tabiriba ISCOM TV channel SK TV MC TV tongan ba platform sing da thawam asibu tabiriba amadi yengbiriba sing Rashi Phal gi thoram amu hozara age mayam Rashi Phal gi thoram sem ngahan khaidawna ko interaction gi program leitabana mayam amuktang khak pajabagi thorom oijabanina mayam munna taminasi aduga tahaudabasingna su YouTube live ta sangbiraga amuk makoktagi singkhatlaga tabiu haiba wafam sunu luksari kudong sadaba amadagi interaction program nomani ni sigi oina thamjadre masigi damakta mayamna warobiroi yengmina singa sigi Yai faraba kalen gi taraga nipani panba lising ani kunga mari me gi tari kunga taru nomai sunumit asigi Rashi Phal da mes Rashi sarak sahing naiba marakta aruba thabak thoramdi pangthok lagani ithak thong basingna nungsibiragani pot laiba yagani imungda charang nagani pakhang leisabi singi oina mat khetnagani mahiroi singi oina di wakhal leitade Bris Rashi Sel fang budget pa manaba aigi mina migi michangda laiba numini achoba singna di nusibiba sagaina yengthiba numini santi leiroi pakhang leisabi singi oina muknagani mahiroi singi oina hotnaningde Mithun Rashi sayet naba wakhal langba yengsinba yamba numini sel pithok pisinda haisingani lamchatpa haisingani thauramdi pangthok lagani pakhang leisabi singi oina di lau tawnagani mahiroi singi oina wakhal faksili Karkat Rashi section na hotna jagani miwa misa taba yesin bayamba numitni lamchatpa mitinabadi haisingani thabak macha masadi pangthok saragani pakhang leisabi singi oina wakhal manade mahiroi singi oina di charagnagani Singhara sida haksang wakhal thabak thauramda aphaba Asauba singna chanbiba mamal yamba pot leiba yaba mingsat hengatpa imungda sati leiba numitni pakhang leisabi singi oina nungsinagani mahiroi singi oina body saukhatlagani kaina rasida achauba kalakpa hengatpa khatnaningba sokanba numitni gari tapna thogani sel pithok pisinda haisingani santi leite pakhang leisabi singi oina muknagani mahiroi singi oina hotnaningde Tulara sida section na hona jagani
कलक्पा यंगसिनबा यामलगनी संगजरक्पा कंखतलुगनु सेल चटपा कोक साबा नुमितनी थबक मचा मचादी पांगथोकसरगनी पाखंग लेसाबिसिंगी ओइना मोट खेतनगनी महिरोइसिंगी ओइनादी वखल लेतादे वृश्चिक वखल संगबा थौरमना हेना थेंगनबा नुमितनी सेल फंगबा चटपा मानबा कलक्पा हेंगतपा लमतु चटपा कानबा वाटपा नुमितनी इमुंगदा चरांगनगनी पाखंग लेसाबिसिंगी ओइना लौ तौनगनी महिरोइसिंगी ओइना होटनानिंगदे धनु राशि चरांगनबा नुनांगबा लोइनरगनी थबक्ति पांगथोकसरगनी इथक थोंगबसिंगना चानबिगनी सेल पिथोक पिसिंदा हैसिंगनी लम चटपा सेक्सिनगनी पाखंग लेसाबिसिंगी ओइना वखल मानदे महिरोइसिंगी ओइना बॉडी फक्सिल्ली मकर राशि यंगसी असावबा खतनानिंगबा सेयनबा नुमितनी होटनाबदा हैसिंगनी सागैने यंगथिगनी लुसिंगबसिंगनदी चानबिरगनी गाड़ी तपना थौगनी पाखंग लेसाबिसिंगी ओइना मुक्नगनी महिरोइसिंगी ओइना वखल लेतादे कुंभ राशि वखल लुसिना खनबा थौरमदी पांगथोकपा सक खंगबिबा हेंगतपा मकोक ओइबसिंगना नुंसिबिबा नुमितनी इमुंगदा शांति लेरगनी पाखंग लेसाबिसिंगी ओइना लौ तौनगनी महिरोइसिंगी ओइनादी होटनानिंगनी अरोइबदा मीना राशि अमा नत्रगा अमा खनबा थबक थौरम यामना थेंगनबा कोक साबा मिवा मिशा ताबा नुमितनी लम चटपा सेक्सिनगनी शांति लेते पाखंग लेसाबिसिंगी ओइना मोट खेतनगनी महिरोइसिंगी ओइना वखल फक्सिली थागतसरी मैम पुमनमक इसा इसागी राशिफल मैम लोइनमक ताहोबिरमलगनी खनजै अदुना मैम चेक्सिन लेमिनसी मखा तारकपसे ngasiगी pause singi maruiba pausing amung taminasi मैम
अहनबदा मरुओइबा पाव थोंग साजलक पथिंगबा संगलुबा कंबाइन फोर्स की टीम कुकी नुपी सिंगना संगहलक्ट्रे मणिपुर की अहानबा प्रॉपर्टी टैक्स थीबा मिसक संदन ओइरे मियाम दा अहनबा खुदोंग साबा फंगहनबा ngamlagani haina सिद्धार्थना हाइख्रे असाबा लमदा हैनबा उचेक यौरकले सेक्शनिंगाई ओइरे हाइना डॉक्टर सामू औना फोंदोरकले बोट मसिंग थीननबा सेम साबा लोइरे हाइना किरण कुमारना फोंदोख्रे डेमेंशिया नारबी मनेम्बोक फुखिबगी लाले हाइजरख्रे अनौबा ऑर्किड हाइब्रिड अनि मणिपुरदा पुथोख्रे हाइरी NSN na aranbo Wapham sandok palep kadabani haina KNAB na fongdoragli Wangsing de leiba PVS Fly Factory gi manager makhong da nomai na kaplamle Narendra Modi na Leiramba Hotel gi lupa lak marifu hena pidabadagi logi mateng lauragani hairagli Nupi amaga puna phakibanan local ama nomina kaplamle nupi na police na kalle hairi amadi Manipur da sahi nauriba singda su breast cancer na bagi sang wang khalakle ngak thokna na ba vaccine later basu nganna khangdok labadi phahan ba ngami haina Dr. Ajit Lukram na fongdoragli Kurumzari morning newspaper reading Midyang tabiri ba amadi tabiri ba singbo amuka hana pusparani lai somna taram nokchari Maroiba pausing housing miyam da sandok na pijari Manipur lenga ki ayaba amata su yaudana Sandal district ke manungjan ba ke Molam village manak da chen ba Manipur river ke mathakta thong saba thingnana ba Sangsiluba Manipur Police Sauba Combined Force ki team Kuki nupi singna lamakhangda thingbadage sangsinba ngamtana halakre Sugunu Police Station gi manung chanba mapham amada Manipur Turel mathakta narol da thong sajanbagi thabak sathabagi pau media da yaunarakraba matungda Manipur lenga ke official singna security ga loinana yangsinba chalubada Kuki nupi singna lambi thingduna thambadage mapham adu yausinba ngamkidre Thaudo asigi Paulo ba changlupa paumi singsu serau lamkhaida kuntratare suba Assam Rifles na pung amahena sanghandana thamkhre Lenga ki aya ba yaudana lona sajilamba thong asigi sidoknana ba machinery ga loinana sangsin ki ba tim ado STO sakpi karong na lusing ki tim adu da sandel gi SP OC chakpi karong OC sugunu PS OC Waikong BSF amasung Assam Rifles ki team yauki team aduna mapham aduda sangsinba matam da excavator amasu loinaraga sangsin khibane sangsin khiba team asina sinam khul yoramdai da Kuki nupi singna lambida u ya laga phajinduna state forcing yauna sangliba official team adubu thatuna thamki sangsiliba team adugi maike dagi su nupi sing adubu handokhinana ba kayarak hana warning pirabasu handokhide Numidang athengba phawba official team sing amasung security gi miyoi sing ado thong sajaliba mapham ado yausanba ngamdana laiki hairi Nakal amaromda social media da thadorokpa tongan ba video sing dadi Kuki nupi sing adugi matungda khulai paiba sing laiba uki Ngarangi thaudo asigi pauloba sangluba paumi ani serau lamkhaida kuntratare suba Assam Rifles ke Maike dagi nungtil pung ahunga minute nifu mathoirom tabadagina pung mariga minute yangkhaiga mathoirom taba phawba sanghandana thamki masigi mathakta nahan pauda yaukiba video ge screenshot phawba puthok laga paumi singbu wari sasi haibaga loinana
makok thongba authority na ayaba pitre haiduna sanghan khide haire thaudo asigi paumi team aduna Kaksing district ki SP GS Bikramjit ta pau piduna mafam adu da lairiba AR team adu da paumi team adu sanghanana ba khanghalaki madu fawa ayaba leite haiduna sanghalakta badagi makata na SP ga phaunaraga kungani pan suba sector gi Brigadier da pau piraba matung da paumi kangbu adu AR na gari ga loinana photo nam hauraga sero manung da sanghan khi haire panbaya badi kuki singna hojik thong sajilakli ba mafam ase kunthra tare suba Assam Rifles na ngak senduna leiriba mafam ni maram maduna kuki singna lenga ki athingbagi mayakta thong sabada Assam Rifles na thingdana yengduna leibagi matangda media da report tawna khibasu laikhrabani amaromda SP Kaksing TS Bikramjit na phongdora khibada hojik thong sariba mafam adu revenue district na Sandel oirabasu police jurisdiction di Sugunu police station gi manung sali haukiba matam khara gi mamangdagi lenga ki ayaba yaudana thong sabagi Wapham asi lakpadagi Sandel district ki deputy commissioner na cherol ama thoktuna thong sabi thabak ado makha sathaba yaroi haina athingba thamkhibani State asida sabagi sang hengalakpana maram oiraga asaba mafamda hainaba usek makhal haibadi kokin Manipurda yaurakle saktafam oire usek asina state asida hainaba mafam oirakli basi lamdam asi sectioningai oire takpani haina State Wetland Authority Manipur gi Technical Committee gi Chairman Dr. KS Samungongna phongdokre Directorate of Environment and Climate Change amasung State Climate Change Cell Manipur anina punna khusamna duna ngarang climate change reporting gi matangda manga suba media follows ki ahanba interaction program da Dr. KS Samungong na hai state asi aying asa nongju nongsa sang naiba mafam ama oibana kokil hariba usek asina leibada hainaba mafam ama oiramde adubo ahongba kaya lakpana hojikti usek asi hainaba oirakle haike Inner Manipur Parliamentary Constituency ki vote masing June mari da thinana ba sem saba pumna mak loire pamdaba thodok sing thoktana ba kanba section tharang su lokhatle haina Phal West district ki DEO su oriba Inner Manipur Parliamentary Constituency ki returning officer TS Kiran Kumar na phongdorakle Lamphel da leiba Phal West DC office ki courtroom da pangthokiba pau ki mifam amada mahakna hai lakliba June mari da bot masing thigadoriba asigi sem saba pumna mak loire numit asigi ayuk pung nipan dagi bot masing thiba hogani masigi mangoinana ayuki pung taruk makhai da strong room hangdokani district mari dagi tongan tongan ba counting hall singda assembly constituency kuntragani thoigi bot masing thigani hairi Manipur gi puwari da ahan boina Phal East ki Chingmairong West gi Takhelambam Chandan apokpagi ming lekhidraba tomsauna property tax thiba ahan ba misak oire property tax asi Phal Municipal Corporation gi manungda leiba singdagi launana ba gazette notification thokrabani property tax thibana miyamda ahen ba khudong saba kya phangan ba ngamgani haina Phal Municipal Corporation gi deputy municipal commissioner TS Siddharth na phongdorakli State asigi ihan hanba property tax thiba mioi ama oriba Takhelabam Chandan Singbo Phal Municipal Corporation gi Municipal Commissioner Joyce Kempna lusingba miut kangbo amana hakthengnana mayumda chatuna taramna oki Takhelambam Chandana mahaki yum oina sizinaramba lam square feet lising mari chani taragani pan amasong commercial oina sizinaba lam square feet Samapan pak sauba lamgi oina apunba property tax ki chanpham lupa lising tara chaniga kuntraga humdoi henbagi chanpham adu advance oina IMC da nahan thiki bane mahangna sahi amagi oina thifam thokpa tax adu amukta da pulap thidokpa sinamaram oiraga lawpham thokpa tax ki sada kun taraga lupa lising nipan chamaga marifugani paisa Marifugataret ki sanpham adu advance payment oina thikhibani hairi
ningsingbagi pangal watpa makhalgi laina dementia narabi manembokpu mafi maron mathong khangdaba makai phukiba aduda jenaba mamau nupi anina paumisingi mamangda la le haisakre luang sangbam awang lekai da leiba masagi mayumda pangthokpa paumisinga unaba amada phubi khrabi ahal adugi mamau nupi yumlembam rozinana hai tawhaidraba thabak adu matungda amu hana tawzararoi atamnana thawng adu sathakibadi nate hanadagi hauna manemboka punna dumak leminarakhibani adubu numit aduda thokiba thaudok adugumna makhatana tholaklabadi leibak miyamna piba cherak masana yana laujagani haiki Manipur lenga ki social welfare department police sauna mari leinaba singi maikeidagi makhoibu wakhal tahanbiduna matungda amuhana asigumba thaudok sing tawdana ba poktak pibiramba adugidamakta su nungaiba phawi haiki makhoibu lamjing lamtak piduna achumba lambi takpi basi nungai wakhal tahanduna belda thadok pirakpa asigidamakta su thagachari mahaki manembo asileina asileibana maram oiduna mapi yauna khong hamjin bagi thaudok sing nungtigi thoktuna lakli adubu matam singdasu haukiba matam singdasu mahakna sengdoktuna lakhibani viral chatkiba numit adudasu manembo adu khom hamjilamki samthoknana ba phiro lokthoknana ba haibada yakide madudagi mahaksu sauningduna thawong adu chathakibani atamnana mahakpu nungsidabagi nate makha tanade asigumba thaudok tawzararoi manembo ki seba ningthina tawragani haiki mamau nupi yumlembam premi elias sayana phongdokibada viral video adu chatkraba matung manembo ki maphamda lale haina haijakre haingang police sauna social welfare ki miyoi singlak biduna warak watem biduna wakhal tahan biram bagidamak thagatli haiki malemgi biological diversity numit ka mari lenana kwaklai and khongol melai orchids private limited Phal na nauba hybrid ki orchid makhal ani manipur da puthoktuna register tawkhre orchid makhal ani ase manipur gi mount kaubru amasung mount thangjingi maming logduna tholi nauna register tawkraba orchid makhal ani ase rinsanthe mount kaubru amasung bhanda mount thangjing kawe loinana orchid sing asige breeder oiriba chief scientist Dr. Rajkumar Kisorna mahaki mase Dr. Rajkumari Babita ki maming logduna erido bhanda Rajkumari Kabita koba orchid makhal amasu register tawki hairi Thawal district ki Wangsing Sabal lokon dalaiba PVS plywood factory ki manager oiba asam macha ama sakhangdaba mioi kharana nahanumidang pung 12 makhairom tabada faduna pukraba tungda nomaina makhongda kaplamduna hundoklamle masakhangdaba singna makhongda nomaina kaplambadagi soktuna laikanari ba mioi asigi maming Sahid Farooq Jaman Sahi Nifu apokpa Afsar Ali Kawi Assamgi Kokazar district ki Gosai Goda gaundagi ni hairi Mark Philip Paunamgi plywood factory gi manager oibani nahanumidang pung 12 makhairom tabada Wangsing Sabal local dalaiba factory aduda sakhangdaba sing namduna sangsilaki makhoina factory aduda leiraga thabak suba yaubi Kaksing district ki kairaktagi nungsithoi sahi 18 kobi nupi amaga loinana factory adugi manager Sahid Farooq Zaman faduna pukhibani sakhangdaba singna plywood factory gi manager amasung factory aduda thabak suba yaubi nupi amaga punna phakibagi pau phangbadagi police na maikai kya marumda saithoktuna rescue tawnana ba thabak paikhatki police na theumbagi thabak satharingagi cherak ngarang nuthil pung 3 makhairom tabada factory adugi manager Yaipo police station gi manung chanba thoksom village ki pukri achoba maihada masakhangdaba singna ye thangba maphaiganda nomai maru ama amasung makhuraida nomai maru amaga kaplamduna hundokhlambane asokpa miyoi adu hauze Imphal gi Rajmedi city da layingli hairi plywood factory asida miyoi chamarom thabak suraga lei thabak suriba yamba Assam Nagaland lomdagi lakpa singni makoigi marakta maitai nupi 10 romsu thabak suba yawi makoi ayamba factory asida ahing yarek laga
ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯔꯤ ꯄ꯭ꯂꯥꯏꯋꯨꯗ ꯐꯦꯛꯇꯔꯤꯒꯤ ꯃꯦꯅꯦꯖꯔ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯔꯝꯕ ꯀꯥꯡꯕꯨꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯔꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯊꯣꯛꯀꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ NNCN IMna makoigi Lieutenant Santilong Jamir laikidabaga mari lenana Kuki Nation Army Burma KNAB da taisinana ba honaribase lepkadabani loinana aranbo Wapham sandok loidobani haina KNO Burma gi Information Publicity Francis Kuki gi Cherol amada fongdorakli Ngalingai matam da sahi amsilakpa miyoi singda breast cancer nabagi sang helam labasu haujikti sahi noriba miyoi singda su nabagi sang wangkhalakle Manipur da su chahi kunga mangarom suraba miyoi singdagi hauraga leina asinaba thengnare haina Sisu Hospital ki breast and thyroid ki specialist oiriba senior consultant surgeon Dr. Ajit Lukram na fongdorakli Manipurda railway yorakpada iramdam asigi sinmisingna tongan basinpham matau karamna painaba honahogani haibasi mangzaunana khananaina hoba tangai fade haina All Manipur Trade Unions Council M2 ki General Secretary A Prem Kumar na fongdorakle Manipur Railway Small Godam Mazadur Sangana Sinduna ngarang Kewa Bazar Moirang Kampuda laiba Union asigi office da Nation Award Fanglakraba Kiamgai Mamang Likaidagi Union asigi Secretary Koizam Tuambabu Taramno Okpa Amadi Migrant Workers Singi Maramda Khananaina Bagi Thauramda Resource Person Oina Saruk Yakiba A Prem Kumar Nahai Manipurda Railway Yorakpa Matamda Kusuman Honglaba Mapalamdagi Sanglakadaba Sinmising Ado Lamdam asigi Sinmising na Mataugram na Thengnagani Haibasi Achoba Singnaba Ama Oigadoribani Hauzik khunai asida maheroi sangsingbu thangta tambiduna thaksi khase thogolon laihanba maraiba nusiba phawanba nat janabi khanghanba tangai fadre haina Manipur University of Culture gi Vice Chancellor Professor Paunam Gunindrona phongdokre Kanglei Indigenous Martial Arts and Cultural
Society ki marks na sinduna Kumalampa Indoor Stadium da haukiba me kunga humdoidagi numit humni sumna sa tharakpa mangarak suba ki marks ki inter-school thangta competition lisingani kunga mari loisinbagi thoramda chief guest oina saruk yaraduna Paunam Grindona haiki Wapham amasung kosem gi syllabus da thangta hapnana ba honabada ki marks na achoba thodang lauki Matam da Wapham gi chairman gatana duna syllabus da hapa hobaduna ngasidi mahiroi sing thangta tamba hore thangta ase syllabus da hapnana ba honabada tongan ba miyoi kangrup singda wahang kaya lakhi adubu thangta bo syllabus ama oina tamba haibasi yamna mathau dai mahiroi singda thangta gi belu system haibasi masida yariba thagolon thaksi khasi na janabi suna yaurabani masi mahiroi singda songsoi soidana khangan bagi tangai fadaba lei haiki Board of Secondary Education Manipur Wapham gi manung da board ki thaupu basing tongan ba mawong da aran ba mathong huktaba sathare haina Democratic Students Alliance of Manipur de samna Manipur lenga ki pukning singsin kibabo lumna lobi dona Inquiry Committee samlakpada Chief Minister amade Education Minister bo mahiroi lup asina thagatpa phongdokre Royal Academy of Science Kongbagi oina kumsi saigi Council of Higher Secondary Education Manipur na lawtuna pangthokiba Class 12 exam da singthaningai oina mai panglakraba mahiroi singbo School Management Committee gi maikaidagi pungning thogat poina taramna okpagi thoram pangthokre hairi Makha tarakpada mapan yoiba pausing pijari Pakistan da minority oina lariba crystal lining satpa miyoi singda laiba sigi majority community ama oriba muslim sing attack tokre muslim singna crystal lining laishon satpa miyoi singde attack tore haiba pau phangbadagi khudakta police na sangsinduna miyoi manga kanbangam khre haire Israel na lepalaitana Gaza da landaduna miyoi sa kaya haliba si khudaktagi lep kadabani haina world court na yathang pikre Sainana Taiwan bo maikai mari dagi koisinduna nongthak amadi lekha dagi landana na bagi thaurang tauraduna ki akhang pi ba haurakli ba se sumnagi China gi oina chobai so amanate kumjale sing ani kunga taruk phawgi manungda Sainana malem gi leibak taruk lomda landana na bagi thaurang haukiba chahi kya gi mamang dagi thaurang tawduna lakre haina leibak kya gi arol athop nainariba expert singna phongdorakni Haukiba tha kayadagi Russia amadi Ukraine laiba ani gi marakta sokna riba lan ase lephan be yai adubu Russia na hojik lan ase gi manung chana lausin khraba Ukraine gi mafam sing ase Russia gi oiga do bane condition ase yarabadi lan lep kani haina Russia gi president Vladimir Putin na phongdokre malem da thokpa yamna angakpa thodok singi manung chana yamna tamthiba terrorist ama oina sakhang khraba Laikidraba Osma Bill London Gaming da Britain gi Yusungba Company Michelle Brunging na Semba Beer Osma bin Lager order tawbi sang angakpa phangna hengalakpa na maram oiraga company na makhoi gi website thingzin baga loinana phone number su lokthokre haide Russia amadi Ukraine leiba ani gi marakta kanba mong da songnariba lan asigi manung channa Russia na Ukraine gi Kharkiv da landabada ngarang miyoi ani sikhibaga loinana miyoi kunga mari hena asok apan nanghankre Russia amadi Ukraine leiba ani gi marakta satharakli balan asida US na Ukraine da tengbang lakhibagi saru ama oina makhatana Ukraine da US na dollar million sani ga humudra mangaromge military aid ki mateng pangkre Mahusagi khal sauna kaitharakpana maram oiraga ising ichau amadi kangthokpana maram oiraga awaba kaya mayok naduna sak tangbui thodok amadi lanjena duna hingliba punsi mahing asidagi
कोलेरा की लाइसेट पाक्सना संदोरकपदगी हौकिबा चही अहुमलोम असिदा अफ्रीका दलैबा मियोय लिसिंग तरुलोम सिहनख्रे हाइरे बीजेपी की लोकसभा मिरेफ ngarang thangjanumitta लोकसभा मिखल की तरुक सुबा तांककता महाक अमसुंग मागी सिक्योरिटी पर्सनल दा नुंगना थाजिलकपदगी वेस्ट बंगाल के वेस्ट मिदनापुर डिस्ट्रिक्ट के गारबेता के मंगाला पोता सेनख्रे हाइरे प्राइम मिनिस्टर नरेंद्र मोदी ने बिहार दा रैली अमदा इंडिया ब्लॉक के मथक्ता लुदब खोंदा सिजनखिबगी मतंगदा कांग्रेस लुसिंगबी प्रियंका गांधी ना मया थौरब पाखुम अमा पिरख्रे प्राइम मिनिस्टर ना पारिब फम अदुगे डेकोरम अदु सोइदना ngaकदबनि हाइना कांग्रेस लुसिंगबी असिना फोंदोखि हाइरे नोंजु था ममांगदा नोंग कना सुरख्रबा केरला दा मे 18 की मतुंगदगी नोंग सिंग मरी लेनबा थौदोक सिंगदा पुना मियोय 18 सिहनख्रे गुजरात की राजकोट लैबा टीआरपी गेम जोन दा थांगजनुमिता मैसापगी अचौबा थौदोक अमदा यामद्रबदा मियोय कुन सिख्रे सिखिबसिंग असिगी मनुंगदा यामद्रबदा अंगांग तरेसु यावख्रे हाइना पुलिसना फोंदोरकली मई अदु टीआरपी गेमिंग जोन अदुगी मनुंगदा नुमियुंगबा मतुंगदा थोककिबनी रेस्क्यू ऑपरेशन सु चथरी मैसाकपदु लाक्सले अखोइना ngamliba makai haksang sing lawthoknanaba honari hawjiki oina haksang kun lom lawkhatle haina Raskot ki police commissioner Raju Bagwana phongdokre मखातारक पदा सानबगी पाव पिजरी इंडियन ट्राइवो जोइची सुरेखा वियतनाम प्रणित कौर अमसुंग अदिति स्वामीना टर्कीबु सनी कुंथ्रागनी थोय सनी कुनग तरुक्ता माइथिबा पिदुना थंगना आर्चरी वर्ल्ड कप ता मखोयगी अहुमलक सुबा गोल्ड मेडल लौबंगमले बेदा ब्रट्स बरालीना पेरू की सिटी लिमा दा सथरीबा IWF वर्ल्ड यूथ चैंपियनशिप लिसिंग अनी कुनग मरीदा गोल्ड मेडल लौबा इंडिया की अहानबा नुपा लिफ्टर ओइरे इंडियन प्रीमियर लीग IPL लिसिंग अनी कुनग मरी सीजन की ngasi sanagadaw फाइनल दा कोलकाता नाइट राइडर्स ना सनराइजर्स हैदराबाद का चेन्नई की MA चिदम्बरम स्टेडियम दा सानरगनी टूर्नामेंट असिगी क्वालिफायर 1 दा कोलकाता नाइट राइडर्स ना सनराइजर्स हैदराबाद पु विकेट निपान माइथिबा पिरमलगा फाइनल संगलकपने अदुगा सनराइजर्स हैदराबाद ना अनि सुबा क्वालिफायर दा राजस्थान रॉयल्स पु रन 93 ता थोइरमलगा फाइनल संगदुना अमोहना सानबगे खुलोंगसाबा फंखिबने नेशनल चैंपियनशिप ब्रोंज मेडलिस्ट अभी मैनुना यामना फजबा परफॉर्मेंस उतुना बैंकॉक ता सथरीबा पेरिस ओलंपिक के अनिसुबा बॉक्सिंग वर्ल्ड क्वालिफायर दा बल्गेरिया के क्रिस्टियन निकोलोव माइथिबा पिदुना अनिसुबा राउंड यौख्रे डिस्ट्रिक्ट कांग एसोसिएशन जिरीबाम ना सिदुना था सिगी कुनगा हुंदोइदगी हौदुना जिरीबाम की बाबूपरा दा लेबा लमलेन कम्युनिटी हॉल कम कांगसंग दा टीम निपाना सरुक यादुना सथरकलिबा 13 सुबा असंगबम लखीटन मेमोरियल मिक्स कांग टूर्नामेंट लिसिंग अनी कुनगा मरी की ngarang sanakhiba मैच दा MITL जिरीबाम टीम ना सोरोक अतिंग ब्यूट क्लब SAYCC टीम बो पांसेल 13 दा माइथिबा पिख्रे
Double Olympic medalist PV Sindhu na Thailand gi Busanan Ongbam Rung Phanbo Maithiba Piduna Malaysia Master gi Women Singles ta final sangduna sahi ani gi matungda title lobagi lambel naksankhre. Classic Football Academy na mai pak na title defend tawduna handakso AIFF Under 17 Elite Youth League ki champion oide. State ki pangthok pa S group competition singda makok thong na performance piduna lahakpa academy asina hojikti amuk national ki competition asida amuk khudum chanba ngamlaktuna thangna na sap manaba opponent thoiduna elite league asigi trophy lawba ngamkhre. MNCA Men's Under 23 Haubam Biramangol Lingsing Tournament ki ngarang Lairen Jam Public Ground sana ki ba Group A ki Mesta RCA Lilong na PTRC Pasoy Part 4 bo Rancha Maga Humbudra ka Mapanda Maithiba Peak Frey DFA Moirang na Sinduna sa Thariba Humsuba ke Budi Ningsing 3rd Division Football League ta IMSC Ithai amasung YSUC Phuvala Semi Final Sangkhre ngarang sana ki bada YSUC na KC Saiton bo Pansil Ani Shunoda aduga IMSC na ELSA Naral Sainabo Pansil ama Sunoda Maithiba Piki bani. Youth Development Club YDC Awang Posang Bam Kunau Tournament Committee na Sinduna Khula Sigi Playground da sa Thariba Ahanba Awang Kaubru Trophy Football Tournament ki ngarang Ahanba Ground da Sanakiba Group D gi Mesta IDFC Kha Chanjan Bamna Likla FC Nilakutibu Pansil Ani Sunot Ani Marida Thoiki Mai Paklaba ID gi Gol Singasi Edison na Ani Aduga Kishan amasung Premjit na amamam Sanki Atopa Mesta na KEASC Sekmai na Jet Pro FC bo Luang Sangbambo Pansil Ahum Amada Maithiba PK Amadi District Youth Affairs and Sports Office Thobal na Sinduna sa Tharakpa District 11 Inter-School Suvarto Mukherjee Football Tournament Lising Ani Kungamari Nupi Maza Under 17 gi winner KM Blooming Higher Secondary School Khangabok na Oikre. Loisilak pada maroiba pao amuhana pijari. Thong sajalak pathing basang luba combined force ki team kuki nupi singna sanghala khitoi asabalam da haina ba uchek yaurakle section ningai oiri haina Dr. Samungong na phungdorakle Manipur gi ahan ba property tax ti pamisak santana oire miyam da hen ba khudong saba phanghan bangam lagani haina Siddharth na phungdorakle bod masing thinana ba sem saba loire haina Kiran Kumar na phungdokre Dementia Narbi Manembok Pukibagi Lale Haisakre Anobo Orchid Hybrid Ani Manipurda Puthokre Hairi Wangjing da Leiba PVS Fly Factory ki Manager Makong da Sakang da Basingna Nomay na Kaplam Le NNCN na Aran Bo Wapham Sandok Palep Kadobani Haina KNAB na Phongdorakli Amadi Manipur da sahi nauriba singda su breast cancer na bisang wangkhalak le ngakthok na ba vaccine later basu nganna khangdok labadi fahan ba ngami haina Dr. Ajit Lukram na phongdorak le Pijari ba pausing asegaloy na hosiki dinung tigi phongli ba pause sindagi lokthok sabab maroi ba pausing miyam da pija baloy sunjari mijeng tabiri ba amadi tabiri ba singbo amuka hana pusparani lai shramna khurumjari